ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯔꯣꯕꯤ ꯑꯋꯥꯕꯅꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯍꯤꯌꯥꯏꯔꯦ ꯇꯨꯝꯕꯤꯟ ꯐꯨꯃꯪꯅꯗꯨꯅ ꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯥꯖꯧꯅ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯍꯤꯌꯥꯏꯔꯦ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯂꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯃꯇꯝꯅꯗꯤ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯔꯥ ꯁꯤꯠꯂꯦ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ ꯃꯃꯥ ꯃꯆꯥꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯈꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯁꯪꯕ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯊꯔꯣꯕꯤꯗꯤ ꯈꯨꯔꯦꯝꯕꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯥꯏꯇꯣꯝ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯍꯤꯡꯗꯣ ꯂꯦꯟꯅꯕ ꯂꯥꯛꯏ ꯍꯦꯟꯕꯅ ꯅꯥꯏꯇꯣꯝ ꯌꯨꯝ ꯁꯪꯍꯧꯏ ꯁꯥꯖꯧꯕꯁꯨ ꯌꯨꯝꯗ ꯂꯦꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯕꯗꯨ ꯐꯥꯎꯔꯦ ꯍꯤꯌꯥꯏꯔꯟꯒꯤ ꯈꯜꯂꯨꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯅꯍꯥ ꯇꯔꯨꯛ ꯑꯃ ꯂꯦꯛꯏ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯦ ꯏꯃꯨꯡꯗꯅ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯇꯨꯝꯂꯤ ꯃꯄꯥꯜꯗꯅ ꯇꯨꯝꯂꯤ ꯃꯈꯣꯏ ꯇꯔꯨꯛ꯫ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡꯗ ꯍꯧꯕ ꯍꯩꯕꯤ ꯃꯈꯣꯡꯗ ꯍꯨꯏ ꯑꯃ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯍꯨꯏ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯕ ꯃꯈꯣꯏ ꯇꯔꯨꯛꯇꯣ ꯃꯤꯀꯞ ꯊꯣꯛꯂꯦ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯈꯣꯏ ꯇꯔꯨꯛꯇꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯇꯝꯅꯕ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤ ꯆꯨꯝꯅ ꯍꯨꯏ ꯈꯣꯡꯕ ꯀꯞꯆꯕꯅꯤ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯕꯒꯤꯅꯤ ꯈꯨꯈꯣꯡꯁꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦꯅꯦ ꯅꯣꯏꯁꯦ ꯀꯤꯒꯟꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯨꯝꯗꯣꯏꯗꯣ ꯇꯨꯝꯃꯨ꯫ ꯃꯈꯣꯏ ꯃꯁꯦꯟ ꯄꯉꯥꯡꯇ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯔꯨꯛ ꯁꯨꯔꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯥꯎꯕ ꯍꯨꯏꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯈꯣꯡꯕꯗꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯦ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯔꯦꯝꯕꯤꯗꯤ ꯇꯨꯝꯊꯧꯒꯥꯏꯕ ꯌꯥꯔꯝꯗꯦ ꯈꯨꯔꯦꯝꯕꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯈꯥꯡꯉꯤ ꯃꯁꯥꯗ ꯌꯥꯝ ꯂꯥꯡꯇꯛꯅꯕ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯁꯥꯖꯧꯒꯤ ꯃꯃꯥꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯇꯨꯃꯤꯟ ꯃꯥꯁꯨ ꯃꯗꯣꯝ ꯊꯣꯔꯛꯂꯦ꯫ ꯏꯃꯨꯡ ꯑꯃꯗꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯈꯖꯤꯛꯇꯐꯥꯎ ꯈꯪꯗꯦ ꯊꯣꯡ ꯑꯗꯣ ꯇꯨꯃꯤꯟ ꯉꯥꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯃꯗꯣꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯗꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯆꯠꯂꯦ ꯊꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ꯫ ꯊꯔꯣꯕꯤꯅ ꯉꯁꯥꯏꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯥꯕꯨ ꯐꯥꯖꯤꯟ ꯄꯨꯟꯖꯗꯨꯅ ꯊꯝꯂꯨꯕꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯃꯆꯤꯟꯗ ꯑꯃꯨꯛꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯥꯕꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯂꯤꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯧꯅꯕ ꯆꯠꯂꯅꯤ꯫ ꯃꯆꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯒ ꯃꯅꯤꯡ ꯇꯝꯅ ꯆꯠꯂꯦ ꯑꯃꯝꯕꯗꯨꯗ ꯃꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯀꯗꯣꯝꯗꯅꯣ ꯃꯥ ꯈꯪꯖꯕ ꯅꯠꯇꯦ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯍꯥꯛ ꯂꯝꯊꯨꯡꯐꯝ ꯈꯪꯗꯅ ꯆꯠꯂꯦ꯫ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯏꯪꯕ ꯐꯥꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯅ ꯂꯥꯛꯄ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯧꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯊꯧꯔꯤ ꯍꯨꯛꯆꯤꯜꯂꯝꯕ ꯈꯣꯡꯅꯥꯡ ꯑꯗꯨꯃꯛꯇꯗꯅꯤ ꯃꯥꯅ ꯂꯦꯞꯂꯤꯕꯗꯣ ꯈꯣꯡꯅꯥꯡꯗꯨꯗ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤꯗꯣ ꯃꯃꯤꯠꯃꯛꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯊꯧꯔꯤꯗꯨ ꯎꯕꯗꯇ ꯃꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯈꯨꯔꯦꯝꯕꯤ ꯑꯩꯅ ꯋꯥꯅ ꯊꯤꯖꯔꯛꯄ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕꯗꯣ ꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯝꯂꯦꯗꯅ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯗ꯭ꯔꯦ ꯑꯩꯒꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯣ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ
ꯊꯧꯔꯤ ꯀꯤꯁꯜꯂꯝꯕꯗꯣ ꯃꯈꯨꯠꯅ ꯐꯖꯅ ꯂꯧꯊꯣꯛꯏ ꯊꯧꯔꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ ꯄꯔꯦꯡꯅꯤ ꯑꯃꯨꯛꯁꯨ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯀꯅꯥꯅ ꯅꯪꯕꯨ ꯀꯣꯡꯒꯣꯏ ꯊꯧꯔꯤꯅꯤ ꯍꯥꯏꯒꯗꯣꯏꯅꯣ ꯊꯧꯔꯤ ꯅꯠꯇꯤꯌꯦ ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯅꯪꯕꯨ ꯉꯛꯁꯝꯗ ꯍꯨꯛꯆꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯦ ꯅꯪꯅ ꯑꯩꯕꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯟꯊꯨꯡꯐꯝ ꯑꯗꯣ ꯌꯧꯅꯕ ꯄꯨꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯦꯝꯕꯤꯗꯣ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯁꯥꯗ ꯊꯧꯔꯤꯗꯨ ꯌꯥꯡꯈꯠꯂꯦ ꯂꯩꯐꯝ ꯆꯥꯕ ꯁꯦꯝꯂꯒ ꯉꯛꯁꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯧꯔꯤ ꯑꯗꯨ ꯊꯨꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ ꯉꯛꯁꯝꯗꯣ ꯂꯥꯛꯑꯟꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯗꯣꯛꯅ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯤꯟꯗꯨꯡ ꯏꯟꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯃꯥꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯒꯅꯤ ꯃꯗꯣ ꯑꯗꯨꯅ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯊꯧꯔꯤꯗꯨꯗ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯟꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯔꯤꯗꯨꯅ ꯍꯦꯛ ꯂꯥꯛꯁꯤꯟꯈꯤꯕꯒ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯈꯧꯔꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯁꯤꯡꯂꯤꯁꯤꯡ ꯑꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯏ ꯈꯨꯖꯤꯟ ꯈꯨꯌꯥ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯏ ꯈꯧꯔꯤ ꯎꯇꯣꯡ ꯀꯥꯏꯔꯦ ꯊꯧꯔꯤꯗꯨꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯄꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯆꯩꯅꯥ ꯐꯪꯕꯗꯒꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯅꯥꯆꯨꯡꯗꯦ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯦ ꯑꯗꯨꯕꯨ ꯃꯥ ꯊꯧꯁꯥꯗꯦ ꯑꯋꯥꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯩ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯈꯟꯕꯗ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯔꯩ ꯑꯗꯣ ꯃꯨꯁꯨꯛ ꯃꯨꯅ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯦ ꯃꯁꯥꯗꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯣꯏꯅ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯦ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯗꯨꯅ ꯇꯤꯡꯗꯨꯅ ꯂꯩꯔꯕꯗ ꯃꯌꯥ ꯀꯥꯔꯤꯕꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯈꯔ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯅ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯃꯥꯂꯪ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯆꯠꯂꯦ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯀꯪꯕꯗꯣ ꯍꯦꯟꯅ ꯀꯪꯁꯤꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯏ ꯃꯤꯔꯦꯜ ꯊꯥꯡꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯈꯛꯇꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯍꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯊꯔꯣꯕꯤꯅ ꯈꯨꯔꯦꯝꯕꯤ ꯂꯩꯔꯝꯗꯕꯗꯒꯤ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯔꯦꯝꯕꯤꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯑꯝꯃꯤ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯄꯂꯦꯝ ꯃꯃꯥꯁꯨ ꯃꯗꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯄꯗ ꯍꯤꯌꯥꯏꯔꯦꯟ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝ ꯂꯩꯇꯥ ꯍꯩꯊꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯌꯥꯏꯔꯦꯟꯕꯨ ꯂꯥꯛꯅꯩ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯎꯁꯥꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯔꯦꯝꯕꯤꯗꯨ ꯂꯧꯊꯔꯦ ꯌꯦꯡꯉꯩꯗꯕ ꯐꯤꯕꯝꯗꯨꯗ ꯆꯔꯩ ꯐꯤꯉꯧ ꯅꯊꯛꯇ ꯀꯨꯞꯁꯤꯟꯕꯤꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯑꯅꯤ ꯄꯨꯟꯁꯤꯜꯂꯦ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯏꯈꯪ ꯈꯪꯗꯕꯁꯤꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯌꯨꯛꯇꯨꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯅ ꯐꯨꯝꯈꯤꯕ ꯃꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯑꯃ ꯊꯣꯛꯄꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯑꯅꯤ ꯁꯨꯖꯜꯂꯛꯄꯁꯤꯗ ꯊꯛꯈꯥ ꯂꯣꯏꯔꯦ ꯊꯔꯣꯕꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯋꯥꯈꯜ ꯊꯦꯟꯃꯜꯂꯦꯀꯣ ꯏꯆꯦꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯈꯨꯔꯦꯝꯕꯤ ꯀꯔꯤ ꯄꯦꯟꯗꯕꯒꯤꯅꯣ ꯅꯪꯒꯤ ꯏꯆꯦꯅ ꯅꯪꯕꯨ ꯁꯦꯟꯅꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯔꯣꯕꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯃꯥꯏꯕ ꯀꯧꯗꯨꯅ ꯍꯤꯌꯥꯏꯔꯦꯟꯕꯨ ꯂꯥꯏꯌꯦꯡꯂꯤ ꯁꯣꯝꯗꯅ ꯄꯥꯛꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯨ ꯌꯥꯗꯦ ꯍꯤꯌꯥꯏꯔꯦꯟ ꯂꯥꯏꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯆꯥꯎꯊꯣꯏ ꯑꯃꯥꯏꯕꯅ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯊꯧꯕꯁꯨ ꯃꯉꯥꯏ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯃꯄꯥ ꯃꯆꯥ ꯃꯃꯥ ꯃꯈꯣꯏ ꯍꯨꯝ ꯂꯩꯔꯤ ꯄꯨꯟꯅ ꯉꯁꯤꯗꯤ ꯁꯥꯖꯧꯕꯁꯨ ꯂꯩꯔꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯁꯥꯖꯧꯕꯅ ꯇꯥꯗ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯆꯥꯎꯊꯣꯏꯅ ꯈꯨꯝꯃꯤ ꯄꯥꯈꯠꯀꯅꯨ ꯁꯥꯖꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯋꯥꯈꯜꯅ ꯂꯥꯍꯜꯂꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯄꯥꯈꯪ ꯐꯥꯔꯁꯨ ꯋꯥꯈꯜ ꯈꯟꯕ ꯍꯩꯃꯟꯈꯤꯕꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯕꯗꯨꯗꯒꯤ ꯊꯣꯛꯏꯕꯅꯤ ꯇꯧꯔꯤꯁꯤ ꯐꯤꯕꯝꯁꯤꯗ ꯃꯥꯕꯨ
ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝꯅ ꯂꯩꯈꯤꯅꯤ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯀꯣ? ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯤꯡꯁꯥꯁꯨ ꯍꯣꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯌꯦꯡ ꯑꯌꯨꯛꯀꯥꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯥꯒꯤꯁꯦ ꯇꯨꯝꯕꯒ ꯄꯥꯡꯀꯛꯅꯤ꯫ ꯑꯩꯅ ꯏꯁꯤꯡꯗ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯁꯦ ꯌꯥꯎꯝ 2 ꯈꯖꯤꯛ ꯈꯖꯤꯛ ꯏꯟꯕꯤꯌꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯇꯥꯗ, ꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅꯤ ꯈꯜꯂꯤꯕꯅꯤ, ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯌꯥꯝꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯨꯝꯅ ꯂꯧꯏ꯫ ꯃꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯈꯤꯕꯁꯦ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ꯫ ꯇꯥꯗꯅ ꯈꯔ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯆꯥꯎꯊꯣꯏꯅꯤ, ꯅꯪ ꯇꯥꯗ ꯂꯩꯔꯤ, ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯁꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨꯗ ꯁꯥꯖꯧꯕ ꯇꯨꯃꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ, ꯇꯥꯗ, ꯃꯌꯥꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯗꯨꯅ ꯐꯤꯕꯝꯗꯨ ꯈꯔ ꯐꯒꯠꯂꯛꯂꯕꯗꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯣꯡꯂꯦꯡꯕꯤꯁꯤ꯫ ꯑꯔꯨꯕ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯗꯧꯕ ꯂꯩꯔꯕꯅꯤꯅ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯁꯣꯝꯗ ꯉꯁꯥꯏꯈꯩ ꯑꯉꯥꯡꯁꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯉꯥꯡꯁꯦ ꯐꯤꯕꯝ ꯂꯨꯔꯝꯕꯗꯒꯤꯅꯤ ꯍꯧꯖꯤꯛꯇꯅꯤ ꯈꯔ ꯐꯔꯛꯂꯤꯕꯁꯦ꯫ ꯅꯨꯄꯥꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯥꯗ, ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ, ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯣ ꯇꯥꯗ, ꯍꯧꯖꯤꯛ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯛꯂꯕꯅꯤꯅ ꯈꯣꯡꯂꯦꯡꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯆꯥꯎꯊꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤ ꯂꯩꯊꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯄꯣꯞꯄꯣꯞꯄ ꯃꯇꯝꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝꯗꯨ ꯇꯝꯅ ꯈꯨꯟꯖꯥ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯠꯇ ꯌꯣꯠ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯃꯥꯡ ꯊꯥꯔꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯃꯐꯝꯗꯨꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ꯫ ꯃꯍꯧꯁꯥ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯏ ꯃꯇꯨꯝ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯏ ꯃꯇꯨꯝ ꯑꯗꯨ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯂꯥꯛꯏ꯫ ꯈꯣꯡꯅꯥꯡ ꯃꯄꯥꯗꯨ ꯌꯧꯕꯒ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯤ ꯆꯥꯎꯊꯣꯏ꯫ ꯆꯥꯎꯊꯣꯏꯅ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯕ ꯂꯣꯏꯕꯒ ꯈꯨꯠꯇ ꯌꯣꯠ ꯑꯃ ꯄꯥꯏ, ꯑꯃꯨꯛ ꯂꯩꯋꯥ ꯁꯣꯜꯂꯤ꯫ ꯂꯩꯋꯥ ꯁꯣꯜꯂꯕ ꯌꯣꯠꯇꯣ ꯅꯍꯥ ꯑꯃꯗ ꯈꯨꯠꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝꯗꯨꯃꯛꯇꯗ ꯂꯩꯕꯥꯛꯇꯣ ꯇꯧ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯌꯣꯠꯇꯨꯅ ꯃꯥꯂꯦꯝ ꯏꯃꯥ ꯇꯧꯕꯗꯣ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯌꯣꯠ ꯃꯆꯤꯟꯗꯣ ꯂꯣꯏꯅ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯑꯉꯛꯄ ꯐꯪꯂꯦ꯫ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥ ꯑꯍꯜ ꯈꯔꯗꯨꯅ ꯍꯥꯏꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯇꯧꯕ ꯅꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯂꯦ꯫ ꯁꯅꯥ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯕ꯭ꯔꯖꯒꯤ ꯁꯤꯡꯖꯪ ꯃꯌꯥꯗꯨꯅ ꯎꯗꯣ ꯈꯥꯏꯕꯨꯝ ꯇꯥꯈꯩ ꯈꯥꯏꯔꯗꯨꯅ ꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯂꯒ ꯊꯧꯁꯤꯜꯂꯤꯕ ꯃꯈꯣꯏ ꯈꯔꯗꯣ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯗ ꯃꯍꯤ ꯆꯦꯜꯂꯕ ꯂꯩꯕꯥꯛꯅ ꯄꯣꯛꯄꯒꯨꯝ ꯇꯥꯔꯛꯂꯤꯕ ꯕ꯭ꯔꯖꯗꯨꯅ ꯃꯩꯁꯥ ꯐꯥꯎꯔꯦ꯫ ꯃꯌꯥꯝꯗꯣ ꯑꯌꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯕ꯭ꯔꯖꯒꯤ ꯃꯩꯁꯥꯗꯨꯅ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯑꯍꯜ ꯑꯅꯤ ꯕ꯭ꯔꯖ ꯇꯥꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯎꯟꯁꯥ ꯄꯨꯝꯕ ꯍꯨꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯂꯤꯟꯅ ꯃꯀꯨ ꯍꯨꯕꯒꯨꯝ ꯑꯣꯟꯊꯣꯛꯄ ꯌꯦꯡꯉꯩꯗꯕ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯇꯥꯈꯤꯕ ꯑꯇꯤꯌꯥꯗꯒꯤ ꯊꯥꯗꯔꯛꯄ ꯃꯥꯟꯕ ꯃꯩꯒꯤ ꯁꯤꯡꯖꯪ ꯑꯆꯧꯕ ꯄꯥꯡꯀꯛ ꯑꯣꯏꯕꯗꯨꯅ ꯀꯗꯥꯏꯗ ꯇꯥꯔꯒ ꯆꯩꯅꯥ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯈꯨꯗꯨꯡ ꯂꯤꯕ ꯍꯧꯅꯔꯛꯏ꯫ ꯃꯩ ꯃꯩ ꯂꯥꯎꯅꯔꯛꯏ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯅꯤ꯫ ꯅꯣꯡ ꯀꯟꯈ꯭ꯔꯕꯗꯨꯗ ꯁꯅꯥ ꯈꯣꯡꯅꯥꯡꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗꯤ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯅ ꯃꯨꯊꯠꯄ ꯉꯝꯗꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯥꯛꯂꯤ꯫ ꯊꯤꯡꯕꯤꯅꯕ ꯂꯩꯇ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯏꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯁꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯅꯣꯡ ꯃꯔꯛꯇꯨꯗ
ꯂꯧꯈ꯭ꯔꯒ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯅꯣꯡꯖꯨ ꯃꯔꯛꯁꯤꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯏ꯫ ꯌꯥꯝ ꯋꯥꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯃꯥꯂꯦꯝ ꯂꯩꯔꯣꯟ ꯆꯜꯂꯤ꯫ ꯈꯨꯟꯒꯤ ꯃꯣꯡꯐꯝꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ, ꯃꯤꯄꯥꯏꯕ, ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯦ꯫ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯤꯔꯣꯜ ꯂꯩꯖꯕ ꯅꯠꯇꯦ, ꯃꯆꯥꯒ ꯌꯥꯎꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯕꯥꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯤ꯫ ꯁꯥꯖꯧꯕ, ꯊꯔꯣꯕꯤ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯌꯥꯝ ꯂꯨꯔꯛꯀꯗꯕ ꯃꯥꯜꯂꯤꯕꯨ꯫ ꯈꯪꯗ꯭ꯔꯦꯗ ꯃꯄꯥ꯫ ꯏꯃꯥ, ꯄꯥꯕ, ꯅꯣꯡꯗꯝ ꯈꯣꯜꯅꯤ ꯈꯜꯂꯁꯤ꯫ ꯃꯁꯦ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯅꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯄꯂꯦꯝ ꯃꯄꯣꯛꯄꯤ, ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯨ ꯍꯧꯔꯛꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤꯗꯅ꯫ ꯃꯔꯝꯗꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯆꯨꯝꯒꯗ꯭ꯔꯅ ꯈꯜꯂꯤ꯫ ꯌꯦꯡꯉꯣꯏ ꯊꯔꯣꯕꯤ, ꯏꯆꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ꯫ ꯃꯅꯨꯡꯗ ꯀꯣꯆꯤ ꯊꯥꯡꯂꯤꯕꯗꯣ ꯍꯟꯗꯣꯛꯂꯒꯗꯇ ꯃꯔꯝꯗꯣ ꯑꯩꯈꯣꯏꯅꯁꯨ ꯈꯪꯒꯗꯣꯏꯅꯤ꯫ ꯈꯪꯗ꯭ꯔꯦ ꯁꯥꯖꯧ ꯃꯄꯥ, ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯆꯠꯅꯕ ꯌꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯇꯧꯗꯣꯏꯕ? ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯗꯣꯏꯁꯤꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯤ꯫ ꯃꯤꯅ ꯈꯟꯕ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯤꯡꯕꯕꯨꯗꯤ ꯉꯝꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯇꯥꯏꯁꯤꯟꯕ, ꯂꯥꯟꯅ ꯂꯧꯕꯗꯤ ꯆꯨꯝꯗꯦꯗꯅ꯫ ꯐꯔꯦꯁꯦ, ꯇꯣꯛꯑꯁꯦ꯫ ꯍꯤꯌꯥꯏꯔꯦꯟꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯈꯤꯁꯅꯨ, ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯇꯧꯁꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯨ ꯉꯁꯤꯗꯒꯤ ꯀꯅꯥꯝꯇ ꯂꯦꯛꯄ ꯂꯥꯛꯄꯤꯔꯅꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯦꯛꯄ ꯂꯥꯛꯄꯤꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯑꯍꯤꯡ ꯆꯕꯨꯛ ꯂꯥꯜꯂꯛꯂꯕꯅꯤꯅ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯅꯕ ꯊꯧꯔꯥꯡꯏ꯫ ꯁꯥꯖꯧꯕꯗꯤ ꯅꯛꯊꯥꯗ ꯇꯥꯁꯤꯜꯂꯒ ꯇꯨꯝꯂꯦ ꯍꯤꯌꯥꯏꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯂꯩꯇ꯭ꯔꯁꯨ ꯃꯥꯕꯨꯗꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ꯫ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯟꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯥꯖꯧꯕ꯫ ꯑꯍꯤꯡ ꯆꯨꯞꯄ ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯅꯣꯡꯖꯨꯗꯣ ꯋꯥꯏ ꯀꯧꯕꯗ ꯍꯥꯏꯗꯗꯨꯅ ꯆꯨꯔꯒ ꯂꯩ꯫ ꯑꯁꯤ ꯑꯅꯥ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯛ ꯇꯨꯝꯊꯧꯒꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅ ꯃꯩꯆꯥꯛ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯃꯇꯨꯡꯗꯨ ꯐꯥꯎꯕ ꯃꯤꯠꯁꯤꯡ ꯑꯗꯣ ꯀꯛꯂꯥ ꯑꯃꯗ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯅꯣꯡꯖꯨ ꯑꯍꯤꯡ ꯃꯃꯩꯁꯤꯗ ꯄꯤꯔꯥꯡ ꯊꯨꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯩꯗꯕ ꯐꯤꯕꯝꯗ ꯕ꯭ꯔꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯗꯨꯒꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯈꯨꯔꯦꯝꯕꯤ ꯃꯍꯥꯛꯊꯛꯇ ꯂꯣꯏꯅ ꯊꯣꯛꯄꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯧꯕꯅꯤ꯫ ꯑꯉꯥꯎ ꯑꯐꯩꯗꯨꯒꯤ ꯍꯥꯛꯇꯛꯇ ꯏꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯧꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯤꯄꯥ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯤꯌꯥꯏꯔꯦꯟꯁꯨ ꯑꯋꯥꯕꯗ ꯑꯋꯥꯕ ꯇꯥꯕ ꯑꯣꯏꯁꯅꯨ꯫ ꯁꯤꯕ ꯃꯆꯦꯠ ꯍꯤꯡꯕ ꯃꯆꯦꯠ ꯈꯥꯛꯇꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯐꯪꯗꯨꯅ ꯃꯩꯆꯥꯛ ꯈꯥꯡꯕ ꯑꯣꯏꯁꯅꯨ꯫ ꯃꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯒꯤ ꯃꯤꯆꯩꯅꯤ, ꯂꯦꯝꯅꯈꯛ ꯃꯥꯡꯗꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ꯫ ꯊꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯃꯩꯅ ꯆꯥꯛꯈꯤꯕꯅ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯗ ꯑꯌꯥꯛꯄ ꯃꯤꯆꯩ ꯆꯩꯕꯤꯔꯦ꯫ ꯊꯨꯡꯗ ꯊꯨꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯦ ꯑꯃꯨꯛ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯀꯣꯠ ꯂꯩꯕ ꯃꯄꯥꯗꯨꯃꯛꯇꯗ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯑꯦ꯫ ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯔꯒ ꯐꯧ ꯀꯣꯠꯄ ꯑꯃꯗꯤ ꯈꯥꯏꯗꯣꯛꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯛꯂꯤꯕꯁꯦ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯃꯨꯛ ꯇꯣꯛ ꯇꯣꯛ ꯁꯨꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯠ ꯂꯩꯕ ꯀꯥꯒ ꯇꯥꯏꯅꯅ ꯇꯨꯝꯕꯤ ꯊꯔꯣꯕꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫